Akasbani Imphal Nayani Devi na pau pajari ahanbada maru oiba pau Manipurda hayang marphudra manga suba nupi lal ningsing thauram pangthoknaba sem saba loire palana sigi yenglaga hayang Imphal shahar manungda lambi jatok chatsinda ahongba khara leigani Hanagi Mantri Thangmillen Kipgen masagi anaba madagi ngarang midang masagi yum Happy Village Kangpokpida leikhidre Rashtrapati Draupadi Murmu ngasi New Delhi gi Bigyan Bhavan da pangthokpa thauram amada National Panchayat Award 2024 yenthoklagani amasung lal nanglaba Siriyada handak oirakliba phibam adugi yenglaga sarkarna Bharat macha 64 leibak adudagi puthorakle Manipurda hayang marphudra manga suba nupi lal numit ningsing thauram pangthoknaba sem saba loire thauram asi raija sarkarna sinduna Imphal gi nupi lal complex amasung GP Women's College gi Central Hall da pangthokani thauram aduda Mukhyamantri Nongthombam Biren luchingduna miyamna nupi landa saruk yakhibi leikhidraba singi maphamda laikatuna ikai khumnaba utkani Amaromda Imphal gi Nupilal Complex amasung GP Women's College gi Central Hall da hayeng pangthokadaba Nupilal numit thauranga mari leinana Imphal shahar manungda gari jatok jatsinda ahongba khara leigani Traffic Control Police Wing na thokpa cherol amana hai Imphal East from dagi General Post Office tamna lakpa chauba gari sing Moirang Khomlom da thairaga chathangani Singjamairom dagi lakpa gari singna Moirang Khom dagi Kaisam Tonglom da thaiduna chatkani Thauram pakthong phamda matam gi oina gari changthok changsinda ahongba leigani adum moinamak essential service gari singi oinadi thaidok thaijin leiroi hairi nupi lal ningsing thauram tongan balup kayana suchindona pangthoknaga dauri numit asi Manipuri singna khundaba Manipur gi wangmada leiba mapham singda su pangthoknagani Hanagi Mantri Thangmillen Kipgen masagi anaba amadagi ngarang numidang masagi yum Happy Village Kangpokpida leikhidre masagi chahi 63 sukre Sri Kipgen Kangpokpi Vidhan Sabha Kendra dagi marirak karami mahak Inkumjali Singamapan Marphudra Mangada Power Raja Mantri Inkumjali Sing Anida Horticulture Soil Conservation Mantri Amasung Inkumjali Singani Tareta Hill Areas Committee gi Chairman Oikhi Assam Rifles na handakta tahasi taretagi mapan phawa Kamjong Jilla gi tongan maphamsing Kamjong Town Chasat Village amasung Maukot Village da mega medical camp sing pangthokre medical camp sing adu Assam Rifles ki civic action program gi saruk amma oina pangthokpani Assam Rifles ki cherol amana hai medical camp sing aduna Bharat men marangam khai paringi manung hunjina leiba miyamda tangai phadaba analaingi khudong jadaba sing phangan ki amasung lemna hidak yenthokhi camp sing aduda Kamjong Town Maukot Chasat amasung Chatrik Khulen Chabong Khunau Gampal Sampui Ningthi Pihang Bungpa Khulen amasung Skipe yauna manak nakba khul singi punamioi chate tararom layengki amaromda Assam Rifles na Singjamai Wainem amasung Pangal Tabi ki Maira Paibi sing Thaubal gi Mahiroi Lup sing amadi Chandra Khongi Lalol tik toba mioi sing amasung khulgi village chip kayaga suknaduna wari sanakhi civic action program ni singani kunmari kunmanga gi makhada Churachandpur Jilla gi Suwangdal village gi nupi singi society da phi tunaba mesin taranipan yenthokki Chandel Jilla gi Old Somtal village da Naharol amasung miyambu bahapta naba lecture program pangthokki Swasta Pakhwara gi saruk ama oina Sajik Tampakta lamtu singbagi thauram amasu pangthokki Pradhan Mantri Narendra Modi na Smart India Hackathon lisingani kunmari ki grand finale da ngasi video conferencing gi khutangda naha oriba innovator singawari sanagani Mahiroi team lising amachahum henbana grand finale asida saruk yari numin ini sathagadaba Smart India Hackathon lisingani kunmari grand finale asi National Institute of Technology NIT Srinagar na thobu oiduna pangthokli ngasi ayuk kendragi Shiksha Mantri Dharmendra Pradhana virtual oina hackathon asigi tare subai edition gi grand finale audokhi Smart India Hackathon lisingani kunmari ki category amasung theme sing asi Pradhan Mantri gi miteng anoba Bharat amagi damak hackathon bu punging thogatpa innovation da mayong nariba khudong jadaba sing amasung startup sing senggatpa haibeduga chunana sinbani
ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯔꯥꯁꯇ꯭ꯔꯄति ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯕꯤꯒ꯭ꯌꯥꯟ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯅꯦꯁꯅꯦꯜ ꯄꯟꯆꯥꯌꯠ ꯑꯦꯋꯥꯔꯗ 2024 ꯌꯦꯟꯊꯣꯛꯂꯒꯅꯤ꯫ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯇ ꯃꯅꯥ ꯄꯤꯅꯕ ꯑꯦꯋꯥꯔꯗꯤ 95 ꯈꯟꯒꯠꯂꯦ꯫ ꯒ꯭ꯔꯥꯁꯔꯨꯠ ꯒꯕꯔꯅꯥꯟꯁ ꯑꯃꯁꯨꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯗꯤꯚꯦꯂꯞꯃꯦꯟꯠꯀꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯍꯤꯔꯝꯗ ꯃꯥꯏ ꯄꯥꯛꯄꯁꯤꯡ ꯑꯗꯨ ꯁꯛ ꯈꯪꯕ ꯑꯣꯏꯅ ꯃꯅꯥꯁꯤꯡ ꯑꯁꯤ ꯄꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯃꯟꯇ꯭ꯔꯤꯅ ꯃꯅꯥ ꯐꯪꯂꯕ ꯄꯟꯆꯥꯌꯠꯁꯤꯡꯒꯤ ꯑꯅꯧꯕ ꯊꯧꯑꯣꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯕꯨꯛꯂꯦꯠ ꯑꯃꯁꯨ ꯐꯣꯡꯒꯅꯤ꯫ ꯃꯟꯇ꯭ꯔꯥꯂय ꯑꯁꯤꯅ ꯍꯥꯏ ꯃꯅꯥꯁꯤꯡ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯄꯟꯆꯥꯌꯠꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩꯁꯤꯡ ꯁꯤꯖꯤꯟꯅꯅꯕ ꯑꯃꯁꯨꯡ ꯚꯥꯔꯠꯀꯤ ꯈꯨꯡꯒꯪꯒꯤ ꯂꯝꯕꯨ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯍꯟꯕꯗ ꯁꯔꯨꯛ ꯌꯥꯅꯕ ꯄꯨꯛꯅꯤꯡ ꯏꯊꯤꯜ ꯄꯤꯒꯅꯤ꯫ ꯕꯤꯖꯦꯄꯤꯅ ꯍꯥꯏꯔꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯆꯦꯌꯔꯃꯦꯟ ꯖꯒꯗꯤꯞ ꯙꯟꯀꯔꯒꯤ ꯃꯊꯛꯇ ꯊꯥꯖꯗꯕꯒꯤ ꯃꯣꯁꯟ ꯊꯥꯡꯒꯠꯂꯛꯄ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯦꯂꯥꯌꯟꯁ ꯃꯅꯨꯡꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯑꯃꯁꯨꯡ ꯗꯣꯜ ꯑꯁꯤꯕꯨ ꯊꯥꯖꯅꯗꯕ ꯂꯩꯔꯛꯂꯤꯕ ꯑꯗꯨ ꯀꯨꯞꯁꯤꯟꯅꯕ ꯀꯪꯒ꯭ꯔꯦꯁ ꯗꯣꯜꯅ ꯍꯣꯠꯅꯕꯅꯤ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯕꯗ ꯕꯤꯖꯦꯄꯤꯒꯤ ꯃꯆꯤꯟ ꯆꯠꯄ ꯃꯤꯁꯛ ꯁꯨꯙꯥꯟꯁꯨ ꯇ꯭ꯔꯤꯕꯦꯗꯤꯅ ꯀꯪꯒ꯭ꯔꯦꯁꯄꯨ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ, EVM ꯑꯃꯁꯨꯡ LIC ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯁꯇꯦꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯊꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯀꯪꯒ꯭ꯔꯦꯁꯅ ꯁꯪꯕꯤꯙꯥꯟꯒꯤ ꯑꯣꯏꯕ ꯐꯝꯁꯤꯡꯗ ꯈꯨꯠ ꯊꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯕꯤꯔꯣꯙꯤ ꯗꯣꯜꯁꯤꯡꯅ ꯉꯔꯥꯡ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯆꯦꯌꯔꯃꯦꯟ ꯖꯒꯗꯤꯞ ꯙꯟꯀꯔꯕꯨ ꯁꯚꯥꯒꯤ ꯃꯤꯐꯝ ꯆꯠꯊꯕꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯅ ꯊꯕꯛ ꯇꯧꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯊꯥꯖꯗꯕꯒꯤ ꯃꯣꯁꯟ ꯑꯗꯨ ꯊꯥꯡꯒꯠꯂꯛꯈꯤꯕꯅꯤ꯫ ꯔꯥꯖꯁꯊꯥꯟꯒꯤ ꯖꯩꯄꯨꯔꯗ ꯅꯨꯃꯤꯠ 4 ꯆꯠꯊꯔꯛꯄ ꯔꯥꯏꯖꯤꯡ ꯔꯥꯖꯁꯊꯥꯟ ꯒ꯭ꯂꯣꯕꯦꯜ ꯏꯟꯚꯦꯁꯠꯃꯦꯟꯠ ꯁꯃꯤꯠ ꯉꯁꯤ ꯂꯣꯏꯁꯤꯜꯂꯒꯅꯤ꯫ ꯉꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯒꯤ ꯃꯥꯡꯑꯣꯏꯅꯅ MSME ꯀꯟꯀ꯭ꯂꯦꯕ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯅꯣꯡꯆꯨꯞ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛ ꯁꯤꯔꯤꯌꯥꯗ ꯍꯟꯗꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨꯒꯤ ꯌꯦꯡꯂꯒ ꯁꯔꯀꯥꯔꯅ ꯚꯥꯔꯠ ꯃꯆꯥ 74 ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯦ꯫ ꯁꯤꯔꯤꯌꯥꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯏꯗꯥ ꯖꯥꯏꯅꯥꯕꯇ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯖꯝꯃꯨ ꯀꯥꯁꯃꯤꯔꯒꯤ ꯖꯥꯏꯔꯤꯟ 94 ꯌꯥꯎꯔꯤ꯫ ꯚꯥꯔꯠ ꯃꯆꯥ ꯄꯨꯝꯅꯃꯛ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯦꯕꯥꯅꯟꯗ ꯆꯪꯂꯛꯂꯦ꯫ ꯀꯃꯔꯁꯤꯌꯦꯜ ꯐ꯭ꯂꯥꯏꯠ ꯑꯐꯪꯕ ꯑꯃꯗ ꯚꯥꯔꯠꯇ ꯍꯜꯂꯛꯂꯒꯅꯤ꯫ ꯃꯄꯥꯜ ꯊꯧꯔꯝ ꯃꯟꯇ꯭ꯔꯥꯂꯌꯅ ꯍꯥꯏ ꯚꯥꯔꯠ ꯃꯆꯥꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯄꯗ ꯗꯃꯥꯁꯀꯁ ꯑꯃꯁꯨꯡ ꯕꯩꯔꯨꯠꯇ ꯂꯩꯕ ꯚꯥꯔꯠꯀꯤ ꯏꯝꯕꯦꯁꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯅ꯭ꯌꯨ ꯗꯦꯜꯂꯤꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯑꯃꯁꯨꯡ ꯁꯤꯔꯤꯌꯥꯗ ꯂꯩꯔꯤꯕ ꯚꯥꯔꯠ ꯃꯆꯥꯁꯤꯡꯅ ꯍꯥꯏꯖꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯁꯤꯔꯤꯌꯥꯗ ꯃꯍꯃꯗ ꯑꯜ ꯕꯥꯁꯤꯔꯕꯨ ꯀꯤꯌꯔꯇꯦꯀꯔ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯦ꯫ ꯇꯦꯂꯤꯚꯤꯖꯟꯗ ꯋꯥ ꯉꯥꯡꯕꯗ ꯁ꯭ꯔꯤ ꯕꯥꯁꯤꯔꯅ ꯍꯥꯏ ꯃꯍꯥꯛꯅ ꯃꯊꯪ ꯆꯍꯤꯒꯤ ꯃꯥꯔꯆ 1 ꯐꯥꯎꯕ ꯃꯔꯛꯀꯤ ꯁꯔꯀꯥꯔ ꯑꯁꯤ ꯂꯨꯆꯤꯡꯒꯅꯤ꯫ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯔꯥꯁꯇ꯭ꯔꯄꯇꯤ ꯕꯥꯁꯔ ꯑꯜ ꯑꯁꯥꯗꯀꯤ ꯁꯔꯀꯥꯔꯕꯨ ꯐꯝ ꯇꯥꯍꯟꯈꯤꯕ ꯍꯥꯟꯅꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯅ ꯁꯧꯒꯠꯂꯤ꯫ ꯃꯍꯃꯗ ꯑꯜ ꯕꯥꯁꯤꯔ ꯁꯤꯔꯤꯌꯥꯗ ꯃꯤꯌꯥꯝꯅ ꯏꯈꯪ ꯈꯪꯅꯗꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯊꯪꯕꯗ ꯂꯩꯕ ꯂꯥꯜꯍꯧꯕꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯊꯝꯕ ꯑꯄꯤꯛꯄ ꯃꯐꯝ ꯑꯃꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯏꯔꯝꯕꯅꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯑꯅꯧꯕ ꯔꯥꯁꯇ꯭ꯔꯄꯇꯤ ꯑꯣꯏꯅ ꯈꯜꯂꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯔꯤꯄꯕ꯭ꯂꯤꯀꯟ ꯄꯥꯔꯇꯤ ꯑꯦꯛꯇꯤꯚꯤꯁꯠ ꯍꯔꯃꯤꯠ ꯙꯤꯂꯣꯟ ꯁꯤꯚꯤꯜ ꯔꯥꯏꯠꯁꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯦꯇꯣꯔꯅꯤ ꯖꯦꯅꯔꯦꯜ ꯍꯥꯞꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯗꯨ ꯂꯥꯎꯊꯣꯛꯂꯗꯨꯅ ꯁ꯭ꯔꯤ ꯇ꯭ꯔꯝꯞꯅ ꯍꯥꯏ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯖꯁꯇꯤꯁꯇ ꯅꯧꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯍꯔꯃꯤꯠ ꯙꯤꯂꯣꯟ ꯑꯃꯦꯔꯤꯀꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯔꯥꯏꯠꯁꯀꯤ ꯗꯤꯐꯦꯟꯗꯔ ꯑꯃ ꯑꯣꯏꯅ ꯆꯣꯛꯊꯕ ꯂꯩꯇꯅ ꯊꯕꯛ ꯇꯧꯒꯅꯤ꯫ ꯃꯍꯥꯛꯅ ꯁꯤꯚꯤꯜ ꯔꯥꯏꯠꯁ ꯑꯃꯁꯨꯡ ꯃꯤꯈꯜꯒꯤ ꯑꯥꯏꯟꯁꯤꯡ ꯆꯨꯝꯅ ꯑꯃꯁꯨꯡ ꯆꯦꯠꯅ ꯆꯠꯅꯍꯟꯒꯅꯤ꯫ ꯕ꯭ꯔꯍ꯭ꯃꯄꯨꯔ ꯅꯍꯥꯕꯝ ꯕꯥꯁꯀꯦꯠꯕꯣꯜ ꯒ꯭ꯔꯥꯎꯟꯗ ꯆꯠꯊꯔꯤꯕ 24ꯁꯨꯕ ꯁ꯭ꯇꯦꯠ ꯁꯦꯅꯤꯌꯔ ꯕꯥꯁꯀꯦꯠꯕꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯐꯣꯔ ꯃꯦꯟ ꯑꯦꯟ ꯋꯤꯃꯦꯟ 2024ꯒꯤ ꯉꯁꯤ ꯑꯌꯨꯛ ꯁꯥꯟꯅꯈꯤꯕ ꯃꯦꯠꯆ ꯑꯃꯗ ESUꯅ LMYVAꯕꯨ ꯄꯥꯟꯖꯜ 100-64ꯗ ꯊꯣꯏꯈ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯗ ꯍꯌꯦꯡ 75ꯁꯨꯕ ꯅꯨꯄꯤ ꯂꯥꯜ ꯅꯨꯃꯤꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯄꯥꯂꯟ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯍꯌꯦꯡ ꯏꯝꯐꯥꯜ ꯁꯍꯔ ꯃꯅꯨꯡꯗ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯍꯣꯡꯕ ꯈꯔ ꯂꯩꯒꯅꯤ꯫ ꯍꯥꯟꯅꯒꯤ ꯃꯟꯇ꯭ꯔꯤ ꯊꯥꯡꯃꯩꯂꯦꯟ ꯀꯤꯛꯕꯦꯟ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯁꯥꯒꯤ ꯌꯨꯝ ꯍꯥꯏꯄꯤ ꯚꯤꯂꯦꯖ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯔꯥꯁꯇ꯭ꯔꯄꯇꯤ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯕꯤꯒ꯭ꯌꯥꯟ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯅꯦꯁꯅꯦꯜ ꯄꯟꯆꯥꯌꯠ ꯑꯦꯋꯥꯔꯗ 2024 ꯌꯦꯟꯊꯣꯛꯂꯒꯅꯤ ꯑꯃꯁꯨꯡ ꯂꯥꯜ ꯅꯪꯅꯕ ꯁꯤꯔꯤꯌꯥꯗ ꯍꯟꯗꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨꯒꯤ ꯌꯦꯡꯂꯒ ꯁꯔꯀꯥꯔꯅ ꯚꯥꯔꯠ ꯃꯆꯥ 74 ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫